ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯣ ꯅꯣꯡꯃꯗꯤ ꯅꯅꯝꯃꯅ ꯁꯣꯏꯗꯅ ꯈꯪꯉꯛꯀꯅꯤꯅ ꯑꯗꯣ ꯅꯨꯃꯤꯠꯇꯨ ꯉꯁꯤ ꯑꯣꯏꯍꯜꯂꯁꯦꯕ ꯀꯩꯅꯣ ꯇꯥꯃꯣꯅ ꯇꯩꯁꯤꯕꯣ ꯃꯁꯤꯕꯨ ꯍꯧꯅꯕ ꯊꯕꯛꯂꯣ ꯁꯅꯥ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯑꯩꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯔꯨꯕ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯃꯣꯁꯦ ꯅꯨꯄꯤ ꯂꯩꯔꯕꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣ ꯁꯅꯥ ꯅꯪ ꯆꯠꯂꯝꯃꯣꯕ ꯑꯩ ꯍꯜꯂꯛꯑꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯅꯪ ꯆꯠꯂꯝꯃꯣꯕ ꯀꯩꯒꯤ ꯆꯠꯄ ꯃꯐꯝꯁꯤꯗ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯗꯕꯅꯦ 이베마, ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? 미기 누피 레이러바 누파시부 ꯅꯪꯅ ꯐꯥꯒꯦ ꯈꯜꯂꯤꯕꯗꯣ ꯀꯔꯤ ꯋꯥꯈꯜꯅꯣ? 인터뷰기 와다시디 아이나가 nangi nupase 파바가 만브라 nangi nupasina ai pamena itumda ko hinaraga namdana koi birini